Heavy exchange of fire at Naransena has been reported today, the 7th day, between armed Kuki militants and village defense forces. Reports are coming in from our video journalist Langamba Ayekbam. Let us get in touch with our journalist who is present at the spot and our news editor in another studio. Maruina khoi Bisnupur district ki manung chana leiriba Naransena mani lekai da ngasi ka thana numit tare ni sure khoi khoi Kuki militants singa village defense force ka khothongna basi do ngasi gi oina khoi nungalam dai pung ani agai fawda eng nungyai dagi numit ta dagi thongna ra ko tung da haji fawdi khoi lakak leiri hai phum leiri adu ka madum madugi khunja singna pen da phum kya phung do ko su leiri hoji sport ta khoi gi video journalist Langamba Maruina ngarang numidang atheng badagi horaga nungalam dai pung ani fawda adum leptana numi kapsalak ba bom kapsalak ba phum su lei hoji latest update news kai lei Langambam thabiu hoji aina lejeriba phama je koi Naransena maning lekai dani ngarang maksta do aina haijaki ba hogi moina numai kapthorok pada akhoi yum manana pada yum leba sintex pangi ba madi hogi ima ma khangna mogi manakda leba numai kapthorok pada jingada palaga mokhongda pangi bagi wafam su leire aduga masigi makhata na aji mafam aduda ngarangi ahing pung ani taramdai adai phawa moi lepa le tara numai kapsalak ba bom thadar pa togi masigi makhata na manakta haji kano manana pada leba khogi kan state forcing na akhoi syntax ta numai maru palakpa amadi bom thadar phajina maram oiraga state forcing na khunja singbu asoy ngam yaudana ba amadi haiduna hojiki mafam dudagi kitang shape ba jaga amada kan handuna hojik session turang kan lakhotuna ju leiri adu hojiki oina madugi makhata na hojik makhata rakoda ngasi ayuk aina lejere mafam masida aduki matik ngarang na handiki sathar pa kamna bele pale tan kapthar pa do ngasi de khara lepe haina gi wakhalda lei maram di hojik moina topgan ka thorok pa adei numai ka thorok pa makon hojik taba wale na I kai haijane Makata na Langamba khoi mafum adugi mioi singa wari sanabi ba leibra moina phongdo mo phom ngarang su leigre khoi haire ba lamasi khoi tapta zen tagi adumba pona phom lamdam ni magi khoi gi khungang ni baroina leptana sofa haji fawda Kukilen gi magi volume se mapan haji fawda puthokre aduna atamna masi gi attack torok pura haibi gi chingna ba leib phom sungarang khungi khunja singna phongdo kepsu leibni ngasi unaduna wari sanabu gumba leibra moina phongdo lamba kari wa phom lei Langamba ngasi ima ma khak unazarwe mahak na supen daba wahai kayam phungdok jare adu kan ai yaragadi hujiki phungdorok liba wahai mayam adu mayam da tahanjaba yagadra na yam tahanjane yani Langamba haibiro kai phungdok biramge haibdo dum thambiro Langamba thajarak mahamada magi madile ai mata kawai kun digina sunani ai ne mata kawai ai kun digi paside lamani mana badi ado aina hanin basi ne sa ai koi kun sida ai koi center gi poksinga aga lausin suwa papal oina yare habagi ai koi suwa sapa madam sida mo koi ngam dare enta habadi jinjin midre ai koi punja singa iba jinjin mo koi etek to bagi thaba khakta tawre koi da kaimta jingi dre ba ko lagi thoi ba taw na sin no ji thoi ba thoi ba awar ba kamna ba khona ba sana ba thoi je koi mi sem ma nga ma lau ira ka ba sat ba kana je matha ba ka ba pal laga to ba matam se koi adu ko koi lok tha sat ba ngam de adu nam na mayam sibai singkara na center kana tawraga to ko nam na pudi putari adu ga lekan na ga ko leiri ho si mari ne na kan tai ko si hauji si adu ki mati kai hani ngoi ta ba awa ba ha ba do ai ko sing ki poi le dana sila ba ma ko ki mayam na ko masle ko ge daran sina hai ba ko sida ko ko poi ba sida ko ge tapta hai dana mayam na sa ba le hai mana si jaga sida le ba maram ko ga ko masida to ba ko masi mo di jet to no mo to ge ba hai ba ki chingna ba le si ba tan di ba mani ma da makoi ma ko mo no e je to ri ba ja mari ta hari ba nga si di Manipur
ꯌꯥꯔꯤꯕ ꯀꯂꯥ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯁꯤ ꯑꯐꯥꯎꯕ ꯀꯂꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯗ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯇꯧꯗꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯅꯠꯇꯦꯕ ꯑꯗꯨꯅ ꯉꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯀꯨꯀꯤꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯦ ꯅꯣꯡꯉꯥꯜꯂꯒ ꯄꯥꯔꯇꯤꯁꯤꯡꯁꯤꯗ ꯖꯒꯣꯏ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯔꯦ ꯆꯠꯄꯤꯒꯅꯣ ꯀꯨꯀꯤꯅ ꯑꯩꯈꯣꯏꯕꯨ ꯃꯩꯇꯩꯅ ꯑꯩꯈꯣꯏ ꯍꯥꯠꯀꯗꯧꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕꯅꯦ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯤꯅꯁꯨ ꯎꯔꯕ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯎꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯁꯩꯁꯤꯗꯤ ꯂꯥꯜ ꯂꯣꯏꯗ꯭ꯔꯤꯕꯛꯀꯤ ꯃꯥꯅ ꯇꯣꯛꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯂꯦꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯄꯦꯟꯖꯗꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯧꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯇꯧꯔꯤꯕ ꯕꯤꯔꯦꯟ ꯃꯉꯥ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯂꯥꯟꯁꯦ ꯃꯥꯅ ꯑꯗꯨꯝ ꯃꯈꯥ ꯆꯠꯊꯅ ꯑꯗꯨꯝ ꯊꯝꯃꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯖꯔꯦ ꯃꯥꯅ ꯁꯦꯟꯇꯔꯗ ꯆꯠꯂꯒ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯏꯃꯥꯁꯦ ꯃꯩ ꯆꯥꯛꯑꯦ ꯃꯩ ꯍꯧꯔꯦ ꯑꯋꯥꯕ ꯇꯥꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯌꯥꯔꯣꯏꯗꯕ ꯃꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦꯕ ꯃꯥꯅ ꯍꯥꯏꯕ ꯋꯥꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯁꯛ ꯑꯣꯏꯔꯦꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯀꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ FIR ꯆꯜꯂꯤ ꯃꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯆꯨꯝꯕ ꯍꯥꯏꯕ ꯃꯤꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯈꯨꯗꯤꯡꯃꯛ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯧꯊꯣꯛꯀꯗꯕꯅꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯒ ꯏꯃꯥ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯅꯀꯣ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯆꯤꯡ ꯆꯠꯇꯅ ꯁꯦꯟꯇꯔꯒꯤ ꯎꯅꯗꯅ ꯆꯤꯡꯒꯤꯅ ꯁꯍꯥꯅ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯇꯝꯒꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯉꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯦꯕ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯌꯥꯃꯛ ꯉꯝꯕꯒꯦ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯉꯥꯏꯕꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯁꯤꯐꯥꯏ ꯁꯤꯡ ꯑꯗꯒꯤ ꯑꯥꯔꯃꯤꯁꯤꯡ ꯀꯔꯤ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯁꯅꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯃꯩꯇꯩꯅ ꯀꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯩꯇꯩꯗ ꯈꯨꯠ ꯁꯣꯛꯇꯅꯕ ꯈꯨꯠ ꯊꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯛꯇꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤꯗꯤ ꯁꯨꯡꯊꯥ ꯊꯥꯗꯦ ꯃꯈꯣꯏꯅ ꯊꯥꯔꯛꯑꯦ ꯑꯩꯈꯣꯏ ꯂꯧ ꯀꯥꯕ ꯉꯝꯗꯦ ꯂꯧ ꯄꯥꯟꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯒꯦꯅꯦ ꯃꯊꯛ ꯑꯃ ꯆꯤꯡꯈꯣꯡ ꯃꯌꯥꯗ ꯂꯧ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯂꯧꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯃꯔꯣꯏꯗꯕ ꯂꯧ ꯀꯌꯥ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯄꯔꯤ ꯆꯥꯝꯃ ꯆꯅꯤ ꯆꯍꯨꯝ ꯍꯥꯏꯕꯗ ꯑꯗꯨꯗꯩ ꯋꯥꯗ ꯅꯠꯇ꯭ꯔꯦ ꯆꯤꯡꯈꯣꯡꯗ ꯀꯦꯅꯤꯡꯒꯤ ꯃꯊꯛꯀꯤ ꯆꯥꯡ ꯑꯃꯠꯇ ꯎꯗ꯭ꯔꯕꯅꯤ ꯂꯧꯁꯤꯡꯁꯤꯀꯣ ꯑꯗꯨ ꯀꯗꯥꯏꯗ ꯉꯥꯏꯕꯅꯣ ꯀꯗꯥꯏꯗꯅꯣ ꯕꯤꯔꯦꯟꯒ ꯌꯥꯅꯔꯤꯕ ꯁꯦꯟꯇꯔꯒ ꯌꯥꯅꯔꯤꯕꯁꯦ ꯀꯗꯥꯏꯗꯅ ꯀꯔꯝꯕ ꯌꯥꯅꯔꯒ ꯄꯣꯔꯛꯈ꯭ꯔꯕꯅꯣꯕ ꯀꯨꯀꯤꯅ ꯀꯥꯞꯄꯒꯅ ꯃꯩꯇꯩ ꯄ꯭ꯔꯖꯥꯅ ꯈꯨꯟꯉꯥꯏꯁꯤꯡꯁꯦ ꯍꯥꯠꯄꯗ ꯑꯩ ꯌꯥꯔꯦꯅ ꯍꯥꯏꯔꯒ ꯌꯥꯅꯕ ꯄꯣꯔꯛꯈ꯭ꯔꯕ꯭ꯔꯕ ꯃꯥꯅ ꯑꯁꯤꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕꯁꯦꯀꯣ ꯑꯗꯒꯤ ꯆꯤꯡꯗꯒꯤ ꯀꯥꯞꯊꯔꯒꯁꯨ ꯃꯩꯇꯩꯅ ꯈꯨꯟꯖꯥ ꯉꯥꯛꯄꯁꯤꯡꯁꯦ ꯈꯨꯟꯖꯥ ꯉꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯅꯣꯏ ꯃꯣꯏꯅ ꯀꯥꯞꯄꯒꯁꯨ ꯈꯨꯠꯍꯜꯂꯣꯏꯗꯕꯅꯤ ꯅꯣꯏ ꯁꯤꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯗ ꯌꯥꯅꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯈꯥꯇꯥꯅ ꯃꯥꯅ ꯁꯔꯀꯥꯔꯗ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯁꯔꯀꯥꯔꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ ꯁꯔꯀꯥꯔꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯂꯣꯏꯁꯤꯟꯕꯤꯕ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯉꯝꯒꯗꯕ꯭ꯔꯥ ꯉꯝꯃꯣꯏꯗꯕ ꯁꯔꯀꯥꯔꯒꯤ ꯐꯣꯔꯁꯁꯤꯡ ꯑꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯏꯕꯁꯤꯡꯗꯨꯅ ꯉꯝꯃꯣꯏꯗꯕ ꯑꯣꯏꯗꯤ ꯃꯤꯆꯝ ꯈꯛꯇꯒ ꯀꯨꯀꯤ ꯈꯛꯇꯒ ꯑꯩꯈꯣꯏ ꯄꯥꯟꯅꯖꯔꯒꯦꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯒꯤ ꯈꯨꯟꯖꯥ ꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒ ꯏꯃꯥ ꯏꯕꯦꯟ ꯑꯩꯈꯣꯏꯁꯨ ꯆꯣꯡꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒ ꯑꯩꯈꯣꯏ ꯆꯣꯡꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯉꯥꯛꯆꯔꯒꯦ ꯍꯥꯏꯕ ꯁꯦꯟꯇꯔꯒꯤꯁꯨ ꯌꯥꯎꯕꯤꯔꯅꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯑꯥꯔꯃꯤ ꯑꯗꯒꯤ ꯆꯤꯐꯁꯤꯡ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯦꯕ ꯃꯈꯣꯏꯁꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯑꯁꯤꯒꯤꯅꯁꯨ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯉꯥꯛꯄꯤꯗ꯭ꯔꯦ ꯃꯈꯣꯏꯅꯁꯨ ꯁꯤꯟꯕꯤꯗ꯭ꯔꯦ ꯑꯣꯏꯔꯒꯗꯤ ꯉꯥꯛꯇꯕ ꯉꯥꯛꯄꯤꯔꯅꯨ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯣꯔꯁꯇ ꯊꯥꯖꯤꯟꯕꯤꯔꯅꯨ ꯁꯦꯟꯇꯔ ꯐꯣꯔꯁꯇꯁꯨ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯔꯅꯨ ꯀꯨꯀꯤꯒ ꯑꯩꯈꯣꯏ ꯈꯛꯇꯒ ꯃꯩꯇꯩ ꯈꯨꯟꯖꯥ ꯉꯥꯛꯄꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯑꯗꯨꯃꯛ ꯊꯦꯡꯅꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯅꯦ ꯑꯩ ꯏꯃꯥꯒꯤ ꯃꯣꯠꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯃꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯃꯛꯇꯨꯗꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯏꯍꯧ ꯑꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯔꯤ ꯍꯣꯠꯅꯁꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ Okay, thank you so much, Langamba. Akhoi makha tana adum adum dek update lawjage so far
हजिक थम्बिरखिबदो हजिक स्पोर्ट लेरिबा अखोई लांगंबनी हौखिबा निमित तरेनिदगी अखोई मफम मदुदा लेरगा लेक चादना हाइरबा वारगी मदुगा लानगी रिपोर्टिंग से तौरगा लाकपनी अखोइगा मित निनी हुमनिगी मांगदा अखोई सिनिंग सिता हिंगोगिबनी अखोई कैमरादा पानबा लांगंबा अदुदा अखोई पाकथौबदगी हिंगोबनी अदुना हजि याम कन्ना मसिगी वार रिपोर्टिंग से लांगंबा अमदि अखोई जॉनसन मफम मदुदा अखोई होल तौरगा लेरगा मयामदा लेप्तना अदुंबा मरिक चुम पाउ सी पिन होना जबनी थैंक यू लांगंबा मखा दाव पाउजी अमु अखोई रेजिना दगी बोलोगिसी